The crossing line exclusive team na leijariba location Kangla laifam le jik thwrm si ngasigi harau tiamna United National Liberation Front gi koigi peace talk ki shanti gi wari sanaba Government of India ga adugi harau tiamba hogiba date 29 da sign tawnakiba tugi oina ngasi si Manipur government na Kangla laifam le lasida koigi United National Liberation Front gi cadre singbo taramna opogi thorumni loibidagi koigi cadre sing se thwrm loibidagi mapan de lengthorei Now the cadre of United National Liberation Front left the Kangla after the reception ceremony is over. Meeyamga cadre sing se ko ni meeyam du sapani na marik tumba tawdra cadre sing se yam cadre sing se kogi awang thangba North AO Sironggi gate number 1 da thokidabu male Now the crossing line exclusive team is at Kangla laifam le video narration Ken Khurai the crossing line